ngasi numida waram phongkiba tongan manipuri siphongsinga masum thokiba thawdo wathoksingdagi maruibi ipausing meyamna thamjagi ahanbada kangla pawdagi lokusaraga मीन साउखीगनी खलग पॉलिटिक्स तौबीगनो नरैबाकीदम खनबा ngamlabadi politics तौबियु chief minister नोंथमम बेरेना हाइख्रे स्टेट असिदा हौजिक ओइदिबा फिबम असिदा politics तौरिबसिंगना मीन साउखीगनी खलग politics तौबिगनो स्टेट असिगी मियोई लाख 50 लेरिबसि इमुंग मनुंगदा सेंथोक अमदी सेल तुंगसिनबा लेतिरबदी चौखटपा पुरखलोय मसी कीद्रबदी अमदी नरैबाक कनबा ngamlabadi politics तौबियु Wafam Chief Minister Secretariat ki Darbar Hall the Manipur Building and Other Construction Welfare Board Sinduna Housing Irang Maram Moiduna Relief Camp the Lady Beneficiary Lissumangaga Saniga Kunga Mangada Makogi Masasing May Messing Tamna Vigisiel Gimating and Topiki Toramda Chief Minister na Fong Dokibri Chief Minister na Makatara Duna Haikibada English Singaniga Taragatareta Chief Minister gi Chief Secretary Oiramba Housing na Matam Kara Center da posting taruba Dr. Benit Joshi na haiba lay madudi India da Manipur nga si social interaction tawda makok da lay haiba wapam phongdo kibale masi wai khakta nati yum da senthok lehen baduni ngasi labor card paibasing da sel gi mating pibasi so mani Chief Minister na makata na phongdo kibada state da politics tawsi yamna lurakli migi khalaga tawrabadi board karakloi Naraibaki damak thabak tawba ngamdrabadi politics tawbigano ngasi relief camp da lairibasingda labor card pairabasingna phangliba lupa lising manga pibasi anirak subani masigi mamangda laingaki mekedigi sel gi mating piba kya laikhreba wapum kya Chief Minister na phongdokre Makasa tharak poina to papaamana kanglaipa ki maira digi lakusaraga masing yamlaba nupising na ngak senduna Kuki theorising na lairamba oyoksing gi bunker number 1 phawba lambi sembagi thabal khumang section mangamkhre Kuki theorising na matam kuina makhoi gi kem oiduna bunker kya saduna lairamba Imphal East district ki lamlai AC gi manungsana yang pokpi amadi santi khongpan gi mamang thangba sarukta lairiba oyoksing yauba phaw security sangsinduna lainaba ngasi lambi sembagi thabak khumang section sanction mangamkhre lambi semphamda leiba khunja khrana pauksi asida phongdorakpagi matung inadi yang pokpi amari santi khongbal maningdagi oyoksing yauba lambi gi saruk asigi ahum thokpagi amangasi numijungba pung 12 fawbada ahanba Kuki theorisingna bunker saramba mafamadu fawba lambi kakpigi thabak phajana sangshin mangamle lambi kakpigi thaba asida JCB ama program ani sisinari aduga masing yamlaba maike dongi nupi oibisingna numit nini supna ahing directuna ngak senbagi thabak sathari lambi semada sisinari ba JCB amadi proclamation ani asi lamlai kendragi MLA na pirakpani hauzi hana Kuki theorisingna lairamba uyoksing mathakta BSF kangbu laiduna ngak senbagi thabak sathari aduga singkhagi saruktana CRPF amadi state police ki kangbu laiduna ngak senbagi thabak mapung phana sathari hari Khunja khrana makhatana phongdorkhibagi matung inadi yangang pokpi amadi sandi khongban gi uyoksing gi su mathak ithang basing gi sarukta hauji Kuki Nupi kya changsilaktuna mapam madura lairi loinana army gi miyoi kharasu mapam madura lai habigi pau phangi Kuki Nupi singna mapam madura ahing directuna lairi basi hana Kuki theorising lairamba uyoksing gi bunker sing aduda makhatana Kuki theorising laishinba yana ba changsilakpa khongjang ni hairena su pawksida makhatana phongdorakli Amaramdana MPCC ki lusingba governor gu unaduna wari sanakre numai kapna bakra leplaga Manipur thoklibi irang asi lusilli habidi yaroi o ibobi haukiba mamang sahi English singaniga kungo humdoi gi me ahumdegi hauna Manipur thoklibi irang asi haujik numai kapna bakra leplaga irang asi lusilli habidi yaroi irang asi na maram oidun haujik relief camp da lairiba miyoi lising humpu hen basi masa gi mayumda hanjinanduna mauksa gi punsidi hingba ngamnaba matamduda irang asi lusilli haina miyamna laugani haina Manipur gi hanagi Chief Minister su oiramba aduga housingna Congress Legislature Party CLP gi leaders oiriba Okram Ibobi na phongdokre wafam asi Manipur nauna governor oina thaupuраклaba Ajay Kumar Balaga CLP leader Okram Ibobi Congress ki Lok Sabha gi MP Dr. Akoizam Bimol Manipur Pradesh Congress Committee MPCC gi President Kaisa Mega Sandra Khundrakpam AC gi MLA Thoksom Lokeshwar Shugunu AC gi MLA K Ranjit amadi Khangabok AC ki MLA Sujukumar Okram yauna MPCC ki maru oiba lusingba kyaga Manipur gi governor ga unaduna hauzik Manipur oiriba phibam asigi matangna wari sanaba loiraba matungda pawmising ga unabada o ibobina phongdokibani
ओ इबोबीना मखाताना पाउमिसिंग दा हाय हौजी हौजी इम्फाल वेस्ट डिस्ट्रिक्ट की नाउरिया पाखंग लाकपा एसी की मनुंग सना लैबा मेकोला रिलीफ कैम्प संगजफम लौदुना लैरिबा लुहोंग कुइद्रिबा मौनहा अमसुंग ngarang thauri yanduna laikidri maakta natana mamangda su relief camp da leiba miyoi kya sikre masipun ama kokhan gi hairabadi relief camp da leiriba miyoi singa si masa masa gi maram dam da hanjin hanana ba lengan athuba matam da hona biyu congress party gi mekai gi su pangbiya ba angam mating pangani haina governor gi mafam da phongtok ram ki hai o ibobina makhatana pawmising da phongdor rakibada lamdam asida matau kramna santi lakna bigi matangna governor na hanglak puongi positive oiba suggestion pirambaga loinana athuba matamda ing tapa manipur ama oina bo hona minasi matam sangna manipur miyam gorakli haina party gi maikedi gi anoba governor bu okpaga loinana manipur da thuklibi irang asi athuba da lusinana bo governor unaduna takshilubani haina su CLP gi leader o ibobina pawmising da phongdorakhi Moirang saita athuba gi oina point kun gi ingkholama yonjari apamba singna akupa marol gi damak athuba da contact tobiro 8413017099 ahanba lakpadi na khudong saba pijagani makasa tharak poina topa paukrana accident thokpada CRPF personal ohum sokle ngase pung ni palom taba matamna samagani fuguhum doi suba CRPF battalion C company gi personal singna tongba gari ama none district ki rank pang de accident thokpari gari edu tongba personal home soktuna lekan nakre press na phangba paw gi matung ina lamphel de leiba chamaga ni fugo humdoi suba CRPF battalion ki personal singna tongba bus registration number AS01MC 7131 asi rank pang de accident thoki bana hadi maduda gari edu tongduna lakpa CRPF ki ASIB Gobind Raju Ramesh Chandra Madhi driver Surendra Kumar asu apanangki bihi Gobind Raju gi kok sokpadagi none hospital pukatuna hauzik laikanari duga Ramesh Chandra Madhi Surendra Kumar na khongi sokpadagi nungba hospital hauzik laikanari hari amaromdana yumlakta nomai kapsil lambegi wakat mifam satakhrei ngarang numidang pung nipan gi minit kun ga mangarom taba matamda Imphal East district ki khundrak pamda leiba Laiprakpam Ratan apokpa laikhidraba munangi yumda sakhangdaba miyoi khrana nongmai round anirom kapsilamni nongmai kapsilambagi thawong asibu yamna kana yaningdaba phongdoktuna ngasi khundrakpam mayai lekai community hall da laikai gi miyoi singna saruk yaduna wakat mifam satakre wakat khongjang aduna khundrakpam mayai lekai sokka thawrang lupki nupi lupki secretary akoijam gitana phongdorakhibada ngarang numidang khanghauduna laikai sida leiba Laiprakpam Ratan gi yumna masakhangdaba miyoi singna nomai kapsilambagi thawong asi laikai miyamna akanba mongda yaningde yumlakta nomai kapsilambagi thawong asi lamdam asida yamna toina tholakpa asina mama oibi kya gi wokhal laita handre yumlakta nomai kapsinduna aki akhang pibagi thawa asi tawbigano tokpiyu nakalani gi marakta phaminaduna waroisin purakna bo hotnabi waiki nakalamaromda women's welfare association pangai amadi PYYDA na sinduna pangai bazar pangtoki buwakat khongjang aduda PYYDA gi general secretary Singkham Jikona phongdoki bada lamdam asida thoklibe irang asi misam miyam tangdu laitana lainadringai sairakta mama leibak ningbagi mingda masa masa gi senda lambi oina satharakpa sak sagring amana sengko ama mangthokpi thaba asi tokpi waiki wakan mifam adura saruk yakiba miyoi singna phongdorakhibada masana masabu KCP ni haijaba miyoi khrana Laiprakpam Ratan gi pangai yangdong bazar da hangba pharmacy da sel gi demand torakpa lekhi demand gi senpam adu pidi haibagi dama ngarang numidang Laiprakpam Ratan gi pharmacy da miyoi ani laktuna nomai utlaga ki halamba lekhi madugi matung da makki khundrakpam da liba mayumna nomai kapsilam khibani nomai kapsilakpa adur aso apan amata yaukhiba leithi mi kungna taba yumlakta nomai kapsilambagi thawong asibu yaningdi haina phongdokhi amaromdana kangpokpi amadi su champur phaunaba lambi thingbagi khongjang sangsingkhrei ngarang ayu kangpokpi district ki manung sanba konsa khungi ke lungwiramda liangmai naga matai manau ani namasagi lamda yum sanabagi yumpham thonbagi thabak suringai thangnabada leiba kuki khuldagi miyoi kullom laklaga yum saba yaroi mafam adur leibi yaroi haina matai manau ani adubu phuraga mafam aduragi tanthorakhi loinana nupi adubu
ꯂꯩꯕꯥꯛꯇꯒ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯃꯨꯟꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝꯐꯝ ꯊꯣꯟꯕꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ JCB ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ngarang Kukisingna satharakiba kahenba thawong adubu yamna kana yaningdaba phongdoktuna ngasi Kaubru Range ki akoibada leiriba Liangmai Naga women singi oiba emergency meeting ama pangthokkibaga loinana lambi thingbagi khongjang changsinna warep laukibani masing yamlaba Liangmai Naga nupi singna ngasi nungthildagi kangpokpi amadi Chusampur phaunariba makhan gate lambi thingbagi khongjang changsinki maru oina lambi paring aduda Kukisingna sathok sin tawba thingki panba yabadi ngarang Kukisingna satharakiba thawong adugi matangda awaba mayoknariba imung manunggi miyoisingna Kukisingna satharakiba kahenba thawong adugi matangda Naga CSO singna miyeng sangpiyu haina pungning singsilakli amaromda Senapati District Students Association SDS SA gi thawmi sing Kukisingna lambida phukibagi wahauda Naga CSO singna Senapati da Kukising laibi yaro haina tankibagi thawdok thokiba sulaikrabani thawdok adu thokraba matung NPO amadi kotugi lusingbasing Senapati da mifam pangthokibaga loinana MOU ama khuyekpina duna maike animakta makhatana pamdaba thawdok sing thoktanaba hotnaminaba haina yasinaba purakhiba sulaikrabani haina su pawusida makhatana phongdokli Pauzal Pausi dige to pawm Assam Rifles na miyoi taraga mari kankhri Sauna misi mina thoklambi yaba lambi gi khudong thiba thawdok da soklaba miyoi taraga mari Assam Rifles personnel singna kanba ngamkhri press na phangba paw da ngarang numidang pung tararom tabada ukhul district ki Bapum village manakta Mahendra pickup gari ama lambi dagi nan tharaga aruba lokata tasangki madura miyoi taraga mari yamna thina aso apanakhi thawdo adugi paw phangbaga Mapung khulda leiba Assam Rifles ki team ama changsilaktuna mi kanbagi thabuk satakhi thawdo aduna miyoi taraga mari tamthina sokpaga loinana Assam Rifles na ukhul district headquarter da puduna ukhul district hospital layeng sathaduna punsi kanba ngamkhibani Assam Rifles ki tengbang adubu khunja singna thagatpa phongdoknarakli makasa tharak poina to papam isagi khulda yum sabada Kukisingna apanma pifam thokte amson konsa khul khunau Longwairam Kunasi Impaldagi kilometer kulum tamak lapna leiba leimakong army headquarter ka yamna nakna leiba Liangmai Naga kun masamani Kunasi Kangpokpi district ki manungsana leibani hariba khulasi da isagi yum sanabu honabada Kukisingna apanma pifam thokte haina amsona phongdorakli maangna phongdorakpagi matung inadi haujik leiriba Kuki khulsing asi khundadringaida konsa khul hariba Liangmai Naga khul asi tamak khundadun leirakhi Inkumza lisinga maga samapanga kuntraga mga aduwaida noyubi kunjaw Kuki khulsina ihan hana Kuki khundaba horakibani masigi matungda lalon phayang sansang harauthel mulai misi hobi ingawrok singmang cooperative leimakong singmang amadi ex serviceman colony haiduna mathang Kuki khulsing songthorakibani konsa khulsigi ningthau oidiba amson chei humfugani thoina Phongdorakpada Kukising asina khundari mafam sing asi matam amada konsa khul Liangmai Naga gi lam ayam oiramkhi haujikti Kuki ngakta khundasilakpadigi lambi phawbu Kuki khul phawduna sale ngarang asi atong liyu sai nifu mapuroiba daimai gi nauna yum sanaba yumpham thonanaba JCB na tomthoklubada Kuki na myam khuptuna laglaga karigi yum saba yaroi hairaga mobile phone mulaga thuwaki masida natana phubagi thabuk satakhi konsa khul khunau longwairam hairiba khul asida thawdo chi thokibani khul asi mulai amasum misi hobi hairiba Kuki khul gi marakta leiba yumni phu yaudab khul masani haukiba July English ngani kun go humdoi desu maitai Kuki irangda akhon che yangkhai ge taruki leimakong area da saba yums Kuki singna mai thaba yaukhi maduna isagi lamda yum saba phaba Kuki singna ayet apan pirakpasi tasengna noiti asiguma thawdo asi matungna thuan bigano hainasu khulasi gi oidiba amsona pauksi sida phongdok charakli amaromdana imoinu ira thauni numitna lakpada sekoni ge pauzal pirakli malemgi tungan ba mitai sing maru oina mitai singna lakliba January 13 waksing gi taragani thuini panba thangja numit lakpada Kanglai khunai gi miyamda aphaba sakhotpa ingtappa manaba tangdulai taba punsi nungsangba hiram kudimakta wata padaba selthum phagathanba imung mahilangdaba miga gi oiba aphaba mari hena sasinba
nupi angang sathaba wathok thoktaba madi nungai phaba imung manung ama oibaga loina hairiba punamaksi ima imoinuna piramba oirasanu haina Southeast Asia Cultural Organization SICO na haidi SICO gi secretary publicity TS inauna khuyek piduna press thokpa siol sina hai malem gi tungan tungan furup singna makoi gi thajana boina lanthungi lairembi oiba laising laibagum maitei singi lanthungi lairembi laijari mataw asigumna malem gi lebak singi makoi gi lanthungi lairembi lai haibasida khudam oina Japan gi Benten Benzaiten Thailand gi Nangkok Korea gi Iobasin Vietnam gi Wazu Egypt gi Renenet Pagan gi Tara Rome gi Kosia Nometa Nungsup Africa gi Asiakle Osanobua asina singba maming panbayai asum tauna atay etop leba kaya gi su makoi gi thajanabi lan gi lairembi laijai hairi Siwala sina hai aduna lakliba waksingi taragani thuni pan bathangja numidasi mitei singi damakta di imoinu ahong asawbi imabu thawni jabigi lengdraba senglaba numini mitei khoi gi imoinu ira thawni thoramasi socio cultural di yamna wanthuk leiba haksina lawbu yaba mani maitei di sahi kya gi mamangdagi punga lairu phambi imama pusi na ninglai imoinu imama hakti thawjal haibini asan mirai naidabini asumbaktang pamini aran babu namthabini minambabu yadabini asigumlaba imagi ira thawni bu mitegi yumthong hupna sengna sumna pangthok minaduna imagi thawjal talasi pungning sena lanthum nihausi hairinsu pawsida makhatana phongtokli tentangna thamjage konsaram palace authority digi thadorako memory nang kandang mayamda thamjage makhoigi naga nupi ama molest tawbaga mari leinana tentangna mayamda thamjage makhoigi landlord konsaram amasum tenants lainonga lease agreement sign tawnakiba du expire oire ramaduna order thuiba numit asidagi paraga haiba konsaram len asidagi numit taraga mangani gi manungda vacate tawgadabani haina supali karigumba thoktaba taragadi forcefully evict torpa matamna thoningdab thadok surak taragadi masigi responsible mokoina lawgadabani haina su memorandum asida pali Tentang sumna mayamda thamjage duga hausukuinadi mayam paw su matang ase lusinjarage masu mayam puna no update ngamina sena channel sigi mekedi gi mayang infamda makhatana thamjari